Nakal amarom dangasi NARANSEINA da kokilal hobasingna nongmei kapsilakle haibigi pau tabadagi mafam kayadagi lakpa Meira Paibi imasingna high canal da leiba Sikh Regiment ki personnel sing satkinaba hairubadagi maiki anigi marakta chauna muknaba thoke Nakal anigi marakta akanba maongda muknarakpadagi Sikh Regiment ki personnel amana imasing aduda nongmei masin onsinduna nongmei na KAPKE TOUBAGI maong ulakpadagi mafam aduda leiramba state force amasung village protection volunteers singnasu Sikh Regiment ki personnel singda nongmaina kapsinana basem saduna leike adumoinamak Meira Paibis singna khamdokpadagi irang adunem thake makhata na pamdaba thodok sing thoktana ba Meira Paibis sing aduna Sikh Regiment ki personnel sing adu high canal dagi low canal gi lambida putharaki haire high canal da maikai ani gi marakta akanba moongda muknaringai sairakta pung 10 rom tabada nelpa chingdagi kokilal hobasingna nongmai round khara Kapsil lakpadagi state force amasung local volunteers singna handuna nongmei KAPKE ngaihak nongmei kapnaraba matung pung 12 kuntra rom tarakpada local volunteer ama ningjon da nongmei na panduna sokpadagi ras medicity da pukhallatuna laikanakhe ngasigi thodok adugi matang da khunja singna high canal asi manga suba Sikh Regiment ki personnel singna duty taba mafam ne matau karamna kukilal hoba singna mafam adu fauba laklaga nongmei kapsilakliwano high canal asi buffer zone ni haiduna maitai amata sanghandana thamliwani aduga kuki singna matau karamna mafam adu da sangakliwano Sikh Regiment asi kuki singa yana rabra haina su hangnarakhi hamba kapamaru na mapanda si direct ambush ne direct ambush lummaga moi direct leiramabane leiramabaduna direct hamba kapamaru se mapan manina direct mi halage na lak puthura matunda bayar nakan lathuru matuga adigi ma te yam ko gi rakesh ko yam male mai log tara ma mate na log tara ko gi gari khama le adu yoraga tamar kes ni tammaga mai tor ko puthara